스모크 포크 캡슐인데. ꯆꯅꯝ ꯂꯩꯔꯦꯀꯣ ꯑꯗꯨꯗꯒꯤ ꯈꯥꯃꯦꯟ ꯁꯤꯟꯕ ꯂꯩꯔꯦ ꯁꯤꯡ ꯂꯩꯔꯦ ꯁꯥ ꯃꯔꯣꯏꯁꯤꯅꯦ ꯃꯣꯔꯣꯛꯁꯤꯡꯒ ꯁꯤꯒꯤ ꯖꯤꯔꯥꯁꯤꯃ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯍꯣꯝꯃꯦꯗꯀꯤ ꯀꯩꯅꯣꯁꯤꯃ ꯂꯩꯔꯦ ꯁꯤꯡꯒ ꯍꯥꯞꯄꯅꯤ ꯑꯗꯣ ꯈꯥꯡꯁꯦ ꯈꯔ ꯈꯔ ꯁꯥꯔꯛꯑꯦꯕ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯒꯦ ꯁꯤ ꯄꯣꯠꯁꯦ ꯁꯤ ꯂꯩꯔꯦꯀꯣ ꯃꯤꯗꯤꯌꯝ ꯐ꯭ꯂꯦꯝꯗꯅꯦꯕꯀꯣ ꯑꯗꯨꯝ ꯄꯨꯡ 2-3ꯃꯨꯛ ꯆꯪꯒꯅꯤ ꯊꯣꯡꯗꯣꯏꯁꯤ ꯑꯁꯨꯝꯅ ꯂꯩꯔꯦ ꯕꯦꯔꯤ ꯕ꯭ꯌꯨꯇꯤꯐꯨꯜꯗ ꯂꯩꯔꯦ ꯁꯤꯡꯁꯤ ꯏꯝꯄꯣꯔꯇꯦꯟ ꯁꯤꯡ ꯍꯥꯞꯆꯟꯒꯦ ꯁꯦꯔꯝ ꯍꯥꯞꯆꯟꯒꯦ ꯁꯥ ꯃꯔꯣꯏ ꯄꯠ ꯊꯠꯄꯤ ꯊꯛ ꯍꯥꯞꯆꯟꯕꯤ ꯃꯣꯔꯣꯛ ꯍꯥꯞꯆꯟꯒꯦ ꯈꯥꯏꯒꯦ ꯃꯅꯝꯗꯤ ꯋꯥꯎꯁ ꯁꯤ ꯚ꯭ꯌꯨꯁꯤꯅꯤ ꯂꯩꯁꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯁꯤ ꯚ꯭ꯌꯨ ꯃꯩꯁꯦ ꯌꯥꯝ ꯇꯞꯅ ꯊꯥꯕꯤꯒꯗꯕꯅꯤꯀꯣ ꯄꯨꯡ 2ꯃꯨꯛꯅꯤ ꯊꯣꯡꯗꯣꯏꯁꯤ ꯃꯔꯨ ꯃꯔꯥꯡ ꯍꯥꯞꯄꯦ ꯖꯤꯔꯥ ꯁꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧꯁꯦ ꯈꯞꯁꯦ ꯌꯥꯝ ꯍꯥꯞꯇꯕꯤ ꯃꯆꯨꯗꯤ ꯃꯃꯤꯡꯒꯤ ꯋꯥꯔꯤꯅꯤ ꯁꯤꯅ ꯃꯆꯨ ꯐꯖꯅꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯊꯥꯛꯄ ꯌꯥꯗꯦ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯔꯁꯨ ꯌꯥꯝ ꯕꯦꯔꯥ ꯀꯥꯟꯅꯅꯤ ꯑꯗꯨꯗꯨꯒ ꯃꯌꯥꯝ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯟ ꯗ꯭ꯔꯥꯏꯠ ꯁ꯭ꯂꯥꯏꯁ ꯕꯝꯕꯨ ꯁꯨꯠꯁꯦ ꯁꯣꯏꯕꯨꯝ ꯑꯀꯪꯕꯅꯦꯕꯀꯣ ꯁꯤꯁꯤꯡꯒ ꯍꯥꯞꯄꯛꯈꯤꯅꯤꯀꯣ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯒꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂ ꯄꯨꯊꯣꯔꯛꯑꯒꯦꯗꯀꯣ ꯌꯥꯝ ꯀꯩꯅꯣ ꯇꯧꯔꯗꯤ ꯀꯣꯛ ꯉꯥꯎꯁꯤꯜꯂꯛꯑꯅꯤ ꯃꯌꯥꯝ ꯊꯣꯡꯉ ꯁꯤ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯝ ꯄꯨꯊꯣꯔꯛꯑꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯅꯠꯇ꯭ꯔꯦ ꯉꯁꯤꯗꯤ ꯏꯇꯣꯝꯗꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯤ ꯑꯩꯅ ꯇꯧꯗꯣꯏꯁꯤ ꯃꯃꯥꯡꯗꯁꯨ ꯑꯃꯨꯛ ꯇꯧꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯇꯧꯗ꯭ꯔꯤꯁꯤ ꯁꯤ ꯈꯨꯆꯥꯁꯤꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯁ꯭ꯃꯣꯛ ꯄꯣꯛꯅꯦꯕ ꯇꯧꯗꯣꯏꯁꯦ ꯁ꯭ꯃꯣꯛ ꯄꯣꯛꯀ ꯁꯣꯏꯕꯨꯝꯒ ꯇꯧꯕꯅꯤ ꯑꯗꯣ ꯉꯁꯤꯒꯤ ꯌꯥꯝꯅ ꯁ꯭ꯄꯤꯁꯦꯜ ꯑꯣꯏꯕ ꯑꯃꯅ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯁ꯭ꯃꯣꯛ ꯄꯣꯛꯁꯦ ꯃꯅꯤꯄꯨꯔꯗꯩ ꯊꯥꯕꯤꯔꯛꯄꯅꯦꯕ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯃꯅꯤꯄꯨꯔꯗꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯕꯤꯖꯤꯅꯦꯁꯁꯤꯡꯁꯦ ꯃꯌꯥꯝꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁ꯭ꯃꯣꯛ ꯄꯣꯛ ꯃꯅꯤꯄꯨꯔ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔ ꯄꯦꯛ ꯇꯧꯔ ꯊꯥꯕꯤꯔꯛꯑꯦꯕ ꯗꯦꯜꯂꯤꯗꯁꯨ ꯗꯦꯜꯂꯤꯗ ꯑꯣꯔꯗꯔ ꯇꯧꯅꯤꯡꯕ ꯈꯣꯠꯄꯗꯨ ꯌꯥꯎꯔꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯑꯣꯔꯗꯔ ꯇꯧꯅꯤꯡꯕ ꯂꯩꯔꯦ ꯃꯣꯏ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯦꯀꯥꯎꯟꯁꯦ ꯁꯤꯗ ꯐꯣꯟ ꯅꯝꯕꯔ ꯀꯩ ꯂꯣꯏ ꯌꯥꯎꯔꯝꯃꯦꯕ ꯁꯤꯁꯨ ꯃꯌꯥꯝꯅ ꯑꯣꯔꯗꯔ ꯇꯧꯕꯤꯌꯣꯕꯀꯣ ꯁꯣꯏꯗꯅ ꯂꯣꯏ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯁ꯭ꯃꯣꯛ ꯄꯣꯛ ꯐꯪꯉꯦ ꯄꯤꯀꯜꯁꯇꯨꯗ ꯑꯩꯈꯣꯏꯒꯤ ꯄꯣꯛꯀꯤ ꯂꯩꯔꯦ ꯄꯤꯀꯜꯁꯀꯣ ꯑꯗꯨꯒ ꯆꯤꯛꯀꯟꯒꯤꯁꯨ ꯂꯩꯌꯦꯕꯀꯣ ꯁꯤꯗ ꯆꯤꯛꯀꯟꯒꯤꯁꯨ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯒ ꯑꯃꯨꯛ ꯁꯤꯒꯤ ꯁ꯭ꯔꯦꯗꯦꯠ ꯆꯤꯛꯀꯟꯁꯤꯁꯨ ꯉꯁꯥꯏ ꯑꯣꯏꯕꯗꯣ ꯁꯤꯁꯨ ꯂꯣꯏ ꯂꯩꯔꯦꯕ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯑꯣꯔꯗर ꯇꯧꯕꯤꯌꯨ ꯂꯣꯀꯦꯜꯗ ꯇꯧꯖꯔꯤꯕ ꯕꯤꯖꯤꯅꯦꯁ ꯃꯌꯥꯝꯁꯦ ꯈꯤꯇꯪ ꯆꯥꯎꯈꯠꯃꯤꯟꯅꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯈꯤꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁ꯭ꯃꯣꯛ ꯄꯣꯛ ꯃꯅꯤꯄꯨꯔꯁꯦ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯕ ꯌꯥꯝ ꯊꯤꯅ ꯍꯥꯎꯗꯧꯁꯨ ꯃꯥꯜꯂꯤ ꯆꯥ ꯂꯣꯏꯔꯀꯥꯟꯗꯁꯨ ꯑꯩ ꯐꯤꯗꯕꯦꯛꯁꯨ ꯑꯗꯨꯝ ꯄꯤꯖꯔꯛꯀꯦꯕꯀꯣ ꯌꯥꯝ ꯐꯖꯅꯁꯨ ꯄꯦꯛ ꯇꯧꯕꯤꯔꯦ ꯑꯗꯨꯒ ꯌꯥꯝ ꯐꯖꯩꯑꯕ ꯑꯗꯨꯝ ꯇꯤꯟ ꯌꯣꯠꯂꯦ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏ ꯊꯣꯡꯈꯤꯕꯗꯨ ꯎꯠꯄꯗꯨꯅꯦꯕꯀꯣ ꯑꯗꯣ ꯇ꯭ꯔꯥꯏ ꯇꯧꯔꯁꯤ ꯑꯗꯣ ꯉꯁꯤꯗꯤ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯔꯒꯦꯀꯣ ꯃꯌꯥꯝ ꯑꯗꯨꯗꯨꯅ ꯉꯁꯤꯗꯤ ꯌꯥꯝ ꯆꯥꯕ ꯈꯨꯆꯥ ꯊꯤꯅ ꯆꯥꯕ ꯈꯨꯆꯥ ꯆꯥꯔꯛꯑꯒꯦ ꯍꯥꯏꯇꯥꯔꯦ ꯑꯍꯥꯟꯕꯗꯤ ꯁ꯭ꯄ꯭ꯔꯥꯏꯁ ꯍꯥꯏꯅ ꯇꯧꯔꯒꯦ ꯀꯩꯅꯣꯁꯨ ꯌꯥꯎꯏ ꯀꯁꯨꯗꯣ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏꯖꯥꯔ
bao hả? 피클도 좀 트라이 또 게. 스푼 한번 넣도록 해요. 스모크 고기 캡순인데. Chiếc buộc bao sớm mà các một hộp xem gì vậy bao hay mai smoke buộc chưa buộc xem ra thì được thôi. Cái lúa mà khai trồng lối xa thì bé cả này. À, tôi nói em
ꯁꯤ ꯂꯣꯏꯅꯃꯛ ꯆꯥꯗꯤ ꯕꯦꯔꯥ ꯀꯥꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯁꯨ ꯃꯤ ꯌꯥꯝꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯨ ꯈꯔ ꯈꯥꯛꯇ ꯌꯥꯔꯣꯏꯕꯀꯣ ꯑꯗꯣ ꯃꯁꯤꯒꯤ ꯁ꯭ꯃꯣꯛ ꯄꯣꯛꯁꯦ ꯌꯥꯝ ꯊꯤꯅ ꯍꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯂꯣꯀꯦꯜ ꯕꯤꯖꯤꯅꯦꯁꯁꯤꯡꯁꯦ ꯈꯤꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯃꯌꯥꯝ ꯑꯣꯔꯗꯔ ꯇꯧꯕꯤꯌꯨ ꯑꯗꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯂꯤꯡꯛꯇꯨꯁꯨ ꯁꯤ ꯑꯩꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟꯁꯨ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨꯒ ꯀꯃꯦꯟ ꯄꯤꯟꯁꯨ ꯇꯧꯖꯔꯝꯒꯦꯕꯀꯣ ꯑꯗꯣ ꯁꯤꯁꯨ ꯊꯣꯛꯍꯟꯖꯔꯝꯒꯦꯕ ꯑꯗꯣ ꯃꯃꯤꯡꯁꯨ ꯁ꯭ꯃꯣꯛ ꯄꯣꯛ ꯃꯅꯤꯄꯨꯔ ꯍꯥꯏꯁꯦ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯛꯏ